sai fazana sai tare khuso minute ki humang se dum tae yang wai ai gi vlog ta taram nok cheri ngasi se hojik se hunawrem pung mari mu helamani phobra ai chandil jam ta chatri punsi gi duna ngasi ham boina khumane khobane ai ne akuma khoba ai akhoi ahum hobi chandil chatkani na edum lapadi natte duna yam excited oi duna ai ki travel vlog ahan bane haita ai travel vlog kumba jam nam ninge ko yam pamjei bu ko ato ai mathang nam na bo naraki hojik ai di hojik ti ma pan chapa ko padingam giroi damina ko aduna hojik anakpa swai dagi horaga ko adum ai marak ta ina ngam bakanda chatlaga ai dum namjarake ai maina lam mafam anauba satpa koiba dum pame ko aduna maina koiraga kollaga aduna chandel chatlasi chandel amu yengurasi kamain tauge du mayam tatpa misu yaungnaramani sapta aina sum tabada phajai haye khangde kainogi oinadi yam phare second hand khanbagi oinadi yam phai yam phajai haye adudi khallaroi aduna chandel oina yengba chatlani koi ma si chandel chalamdai gi phi khali karamba insigena ayingba sagattaba humang yam sawe aduna phai apaba duna mai ga du ke ranu yare da koi swat hatte Humayam sawi Fazare yare lao Fazare Fazare yare Swai kar nushit lai Pan tholak paganda Marak thatna mayam akoi champra sing biu Fazare saure asina ai yen sing duni Chandel Bazaar yore Bazaar changa yore Sandel Sandian koi ba yawri bazaar yawre insang na piyon bane khoi pami se kai then da salo du ja to da hoi asida natra adudi machani da achau dudi kai then da chalo somda ima kai ne ai gi blog ta hi biyo ne ai gi blog ta hi to sida hi insang na pi laiba chatli yengba kai then achau du da moi gi khangdabagi moi swai gi mi da hangambani da sida chatlaga straight swai da laye bazaar achobado si ore male chawe amna moi bazaar se women's market bazaar district Chandel thari sida oi doini ma kinataba macha di wow
so high I'm hypnotized. What's up is down, what's left is right. Chasing stars and holding you. I can't see the end, but we'll see it through. Women's Market, Zaphou Bazaar District Headquarter, Chandel. Moi market ki mapan sidi scenery sidi phase hai. Gari parking ga phazana thammi. Sisu phase. Lai. Phazana ye. Bazaar. Bazaar ariba sina anauba nebako ariba giduda amuk chatli akhoi hauji aduda nunga haiba nga adu khoi kaching nadi phangdaba imana Chandel sida phange haiba moigi adu sida phangbra na adu yaubra na yengba chatli nunga adu sida leire macha market macha dana daga Hujikta YouTube da TV don urfa yek adana mana adu urfin Rara Bex Chandel gi het magi men kaino dusta leire Sima leire sima sigi mafam se akhoi gi abok na Chandel karame ba khumagi mama aduna mana sida phamam mafam dune sise hajikti sidokre hongdokre sigi mafam sidani the church amale scenery ji phajadra Chandel gi fire brigade Ma'am, good morning. Ngarang Chandel chatludo halakpaga vlog kan namawdre ai namba ngamdre dum wa gibagi Ngarang Chandel do kano tawe lambi do yam phase Chandel lakpagi lambi do moi lambi do yam phase do ina du namdre num yengi kanda ekta namba du kauthokpa haitare hojikse ayuk ne bako ngasidi chak chabagi plan amane adagi ngasi kano chatpe ai khangde horen sure kan hairage ado hauji workout toros ingrang yam chasangre Nung su tadoi male minute kun tranga 15 minutes kumbagi workout session nama fatok thuani torase YouTube dagi yengaga tawdoine
ꯃꯐꯝꯁꯤ ꯀꯅꯥꯏꯗ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯆꯦ ꯄꯨꯁꯄꯥ ꯍꯣꯏꯗꯅꯤ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯆꯦ ꯄꯨꯁꯄꯥꯁꯦ ꯎꯗ ꯀꯨꯏꯔꯦ ꯑꯩ ꯕ꯭ꯂꯣꯛꯇ ꯌꯥꯎꯗꯕ ꯀꯨꯏꯔꯦ ꯁꯧꯒ꯭ꯔꯤ ꯍꯦꯛꯏ ꯑꯩꯈꯣꯏ ꯆꯦ ꯄꯨꯁꯄꯥꯒꯤ ꯌꯦꯡꯒꯣꯟꯁꯨ ꯁꯥ ꯂꯣꯏꯔꯝꯃꯦ ꯌꯦꯟꯁꯨ 10 ꯂꯩꯔꯦ ꯌꯥꯝ ꯐꯔꯦ ꯅꯩ ꯅꯠꯇꯕ꯭ꯔꯣ ꯇꯪꯈꯥꯏ ꯆꯥꯕꯤ ꯃꯥꯅ ꯂꯩꯕ ꯅꯪꯅ ꯂꯣꯏꯕ ꯐꯩ ꯐꯩ ꯑꯗꯨꯁꯨ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯍꯌꯦꯡ ꯐꯪꯗꯣꯏꯅꯤ ꯁꯦꯟꯗꯣꯡꯗꯨ ꯑꯩꯈꯣꯏ ꯍꯦꯔꯣ ꯑꯃ ꯌꯧꯔꯛꯑꯦ ꯁꯤ ꯌꯦꯡꯉꯧꯅꯦ ꯑꯣꯟꯁꯤꯜꯂꯛꯎꯅꯦ ꯍꯥꯏ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯣꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯦꯀꯦꯅ ꯔꯤꯚ꯭ꯌꯨ ꯇꯧꯗꯣꯔꯦ ꯊꯕꯤꯒꯤ ꯍꯥꯏꯔꯣ ꯍꯥꯎꯕ꯭ꯔꯥ ꯀꯥꯂꯦꯟ ꯊꯕꯤꯅꯤ ꯍꯥꯎꯅꯤ ꯑꯁ ꯑꯩꯈꯣꯏ ꯆꯦ ꯄꯨꯁꯄꯥ ꯍꯔꯥꯎꯔꯦ